Teachers and Medical Officer Association TAMOA RIMS na Dr. Phuramba yaningdaba phongdoklakli RIMS OPT thingjilagani Residents Doctor Association RIMS na so TAMOA gi khongjang support tori haina jerol thadorakli RIMS da patient sing thangna na sirakpadagi patient party na horakpa ihauda hospital ge pochai mang takpa amadi gynecologist Dr. Chirom Pritambo Phuramba amadi staff singa patient party ka khana trainaba adubo TAMOA na akanba moongda condemn tawduna resolution kaya lawkre ahanbada RIMS ki staff singi safe environment ama oitrafau ba RIMS ki thabak thoram khudingmak khudakta lepa adubo hanadagi admit tawraba patient singde makhatana layengba ani subada RIMS authority na maral leiba ihau horiba singi mathakta FIR log tawduna legal action lokhatpa ahum subada RIMS ki akoibada akanba security ge jackson tharang lokhatpa Mari subada RIMS authority na thodok adugi matangda official oiba foreman oina thodok adu condemn tawba Mga subada social media da aranba pau phongdoklakli ase RIMS authority na phongdok amade taruk subada thodok aduda akoibada leiriba security ge asoiba leibara natraga leitabra haibado inquiry tawba amade haideba resolution taruk ase pangthok trifauba RIMS hospital manungda medical ki thabak thoram sing tawdaba haina TAMOA ge president amade secretary na khuyet piduna thadorba cherol amana hairi